Wari sapuna tabiribasingbu taramna okshari. Ngasigi tangkak asi hugjadringayda tabiribasingda ningsingjaba amana. Wari asi kanagumbi amataga mari lainajadi. Pumnamag wakana sagatjaba ngaktani. Laubirasi basanti kangjamgi banglo manga subatangka. Anjugi yamna pakatpa khonjal aduna Trinity bu kaurakpa aduda makhoi loina Trinity de yanglai. Adubo Anjugi mamita uba kaktani. Ataiti karisu uramde. Matam aduda Ronald na hairi. Machal Anju, kari taurabagi nangbo. Anju tu Trinity da mamit kuptani yangli. Trinity su Anju da adumak yangli. Aduga hairi. Anju, nangbo gyan tara bro. Matam aduda Anju tu mangak tamak nom laga mahak gyan tare haibagum tauri. Asumna ahing du haukre. Adubo makoidi nong ngalira numit tarira haibusu khangdre. Mapanda thokpa yadrabanina. Ahingni haibagi tumningbasu phawkidrabani. Kadaidagi tumningba phawrugani. Tauriba uriba mayam adunadi. Anjudu masa yamna soktare. Aduna ising khawrangba phawraklami. Matam aduda Anjudu magi charam mayaduda makhutuna tapna nantaraga akuibudu yanglai. Magi matau aduda khangne. Mahak aram khawrangba ama phawre haibase. Adubo hausikpo kadaidagi isingno. Chak lamba phawrabasu khangba tabani. Ising khawrangba phawrabasu adumak khangba tabani. Kadaidagi laurugani. Asomdana Thanil amadi Thomas ke office ke miyuising aduna makhoi office laktaba numit nini humni surak labada makhoi ge laikai da laktuna makhoi bu hanglami. Adubo kananasu makhoi kadaida chatkibano khangde haina khumlaki. Aduga somdana Thanil du waraduna sum phamlambadagi tumthaki. Aduga atai singdudi tumdabida machida ungdun leiri. Asumna tauringai tancha aduda banglo adugi manungda oirom thangbaka adugi manungdagi nupi ama naheraki. Madu tabada makhoi masel aman amada yengnaraki. Aduga ngasai Thomas na pikiba Ronald na paikiba jantra adu ningsinglatuna makhoi amaga sat jangsin aduna khutka chejet paishinarami. Matam aduda Anjudu phuk haugalak hausik takiba na hekol adugi maikei tamna makhongdu hek thangi taurakpaga Ronald na sat hari. Anju kadaidano? Matam aduda Anjuna asumna haraki. Da ai kananu yengluke. Anjitadu Anjugi wadu tabada Anjugi khudangdu ta pairaga khangsing singtharaga hari. Anju nangbu ngawarbra. Mafam asi aikhoi aiki yumdunati. Hausik aikhoina khudong thiba tare harasu kananasu aikhoibu kanbiba lakadaba leitre. Aduna aikhoina mafam asida seksina leigedabani. Nangbu nasada akitu jung haibado amata phawdabra. Asumna Anjitana Anjubu khamlami. Madugi tanja aduda hausiki ka aduda mihat mipun tawbagi koichen chenba phaba punbagi mawongda nupi amana kanna laurki. Laurakliba khonjel adu khonthang jaina chatli. Matam aduda makhoi taba ngamlaktaduna makhoi ki makhutuna mana singdum mensindur khangi. Aduga ka adugi thong adusu mathanta gega phangdokpagi makholsu taraki. Matam adudadi makhoidu kibana yadre. Ka adudagi mi ama tholakadabagumsu khalami. Adubo tauriba mayam adudi Thanildi karisu taramdi. Madi tasingna tumthakre. Matam aduda Ronald na Thanilbu masa nomladuna haudoklami. Father, tabro, haukulo, mitsingo. Asumna haudoklami. Adubo Thanildi karisu tadabagum tumduna leiri. Madugi tanja aduda khangaudana hausiki ka adugi thong adu khonjel hauna gam launa khangthing thingjilaki. Matam aduda makhoi loina khangduna ima haina koilau launaraki. Tanja aduda Thanilsu mikap thoglaki. Asumna makhoi loina punsilaga makhutsing adu jejet pashinaraga Thomas na mang tharaga husik thong thingjinbagi makhon takiba ka aduda makhongdu tapna thangduna sangsinba horakle. Mirang su thangibani. Adubo mirang sing adu haidok haidokduna sum lakpana
ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯜ ꯌꯧꯔꯦ꯫ ꯊꯣꯃꯥꯁꯇꯨ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯄꯅꯤꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯏꯟꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯀꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯍꯨꯃꯥꯡ ꯀꯥꯡꯂꯦ꯫ ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯊꯣꯃꯥꯁꯅꯗꯤ ꯈꯪꯏ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯅꯝꯂꯨꯕꯗ ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯈꯥꯡꯉꯥꯡ ꯍꯥꯡꯗꯣꯔꯛꯈꯤꯗꯨꯅ ꯊꯣꯃꯥꯁꯇꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯥꯡꯇꯨ ꯇꯨꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯨꯁꯤꯟꯈꯤꯕ ꯑꯗꯨꯗ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯃꯔꯤ ꯃꯔꯤ ꯂꯣꯏꯅ ꯇꯨꯁꯤꯟꯅꯔꯛꯇꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯂꯣꯟꯈꯠꯅꯔꯦ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯪꯂꯛꯄꯅꯤꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯃꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ꯫ ꯃꯈꯣꯏꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯔꯥꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯃꯔꯨ ꯑꯃꯗꯤ ꯃꯈꯨꯠ ꯃꯁꯥꯗ ꯅꯠꯇꯅ ꯃꯁꯥꯁꯤꯡ ꯑꯗꯨꯁꯨ ꯃꯤꯔꯥꯡ ꯂꯣꯏꯅ ꯄꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯑꯃꯅ ꯑꯃꯒꯤ ꯃꯁꯥꯗ ꯄꯛꯂꯤꯕ ꯃꯤꯔꯥꯡꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅ ꯄꯥꯈꯠꯇꯨꯅ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯀꯅꯥꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯕꯁꯦ? ꯊꯣꯡ ꯍꯥꯡꯉꯣ! ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ!" ꯑꯟꯖꯨ ꯑꯃꯗꯤ ꯑꯟꯖꯤꯇꯥ ꯑꯅꯤꯗꯤ ꯀꯞꯂꯒ ꯃꯃꯥꯕꯨ ꯆꯩꯔꯝꯃꯤ꯫ "ꯃꯃꯥ, ꯅꯪꯁꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤ ꯅꯪꯅꯅꯤꯀꯣ? ꯐꯥꯗꯔꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯔꯝꯂꯕꯗꯤ ꯁꯤ ꯌꯧꯅ ꯑꯩꯈꯣꯏ ꯋꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯅꯪ ꯌꯥꯝ ꯐꯠꯇꯦꯀꯣ? ꯃꯃꯥ, ꯅꯆꯥ ꯑꯩꯈꯣꯏꯅ ꯋꯥꯕ ꯎꯔꯒ ꯅꯪ ꯄꯦꯜꯂꯣ!" ꯑꯁꯨꯝꯅ ꯃꯃꯥꯕꯨ ꯆꯩꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯤꯅꯤꯇꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯦꯝꯖꯤꯟ ꯋꯥꯍꯩꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯅꯤꯃꯛ, ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯌꯦꯛꯇꯨꯅ ꯁꯦꯝꯈ꯭ꯔꯕ ꯀꯌꯥꯅꯤ꯫ ꯅꯪꯅ ꯑꯩꯅ ꯉꯝꯂꯣꯏ꯫ ꯆꯦꯜꯂꯕꯁꯨ ꯏꯁꯣꯔ ꯃꯥꯅꯗꯤ ꯇꯝꯕꯤꯔꯛꯈꯤꯕꯅꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯑꯁꯨꯝ ꯊꯣꯛꯂꯣ ꯍꯥꯏꯅ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯈꯤꯕ ꯏꯁꯣꯔ ꯃꯥꯕꯨ ꯏꯕꯨꯛꯅꯨꯡꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯪꯖꯒꯗꯕ ꯃꯇꯝꯗꯣ ꯃꯗꯨ ꯌꯧꯔꯛꯂꯦ꯫ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯥꯎꯊꯣꯛꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯃꯥꯁꯅꯁꯨ ꯇ꯭ꯔꯤꯅꯤꯇꯤꯒꯤ ꯋꯥꯗꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥꯄꯥꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯟꯖꯤꯇꯥ, ꯅꯪꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯅꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯀꯞꯀꯅꯨ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯦꯝꯖꯤꯜꯂꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗꯒꯤ ꯅꯥꯁꯣꯜ ꯄꯤꯛꯅ ꯀꯧꯔꯛꯏ, "ꯑꯟꯖꯨ, ꯑꯟꯖꯤꯇꯥ!" ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇ ꯀꯞꯂꯝꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯌꯥꯝꯅ ꯄꯥꯈꯠꯄ ꯃꯑꯣꯡꯗ ꯉꯛꯆꯥꯅꯅ ꯃꯈꯣꯏ ꯂꯣꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯁꯦꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯕꯗꯒꯤ ꯑꯃꯠꯇ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯂꯝꯃꯤ ꯅꯥꯁꯣꯜ ꯄꯤꯛꯅ, "ꯑꯟꯖꯨ, ꯑꯟꯖꯤꯇꯥ!" ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯒ ꯃꯃꯥꯏꯗꯨ ꯇꯞꯅ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯕꯤ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯃꯟꯖꯨꯅꯔꯕ ꯐꯤꯖꯦꯠꯅ ꯂꯩꯇꯦꯡꯕꯤ ꯃꯤꯁꯛ ꯑꯃ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯥꯅ ꯂꯨꯞꯊꯗꯨꯅ ꯂꯦꯞꯂꯒ ꯂꯩꯕꯅꯤꯅ ꯃꯗꯨ ꯎꯕꯗ ꯑꯟꯖꯨ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯑꯀꯤꯕꯁꯤꯡꯅ ꯌꯣꯝꯁꯤꯜꯂꯒ ꯀꯞꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯕ? ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯈꯪꯂꯤꯕ? ꯁꯦꯡꯅ ꯍꯥꯏꯌꯣ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕꯤꯒꯅꯨ, ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ." ꯑꯁꯨꯝꯅ ꯑꯟꯖꯨꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯃꯆꯦꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤꯁꯨ ꯀꯔꯤꯃꯠꯇ ꯍꯦꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ, ꯍꯥꯏꯕꯗꯤ ꯈꯨꯕꯣꯝ ꯌꯧꯕꯒꯤ ಚಾಂದನಿ ಮಾನ ಥಾಂಗಲಿಬದು ಅದು ಉತ್ತುನ ಅಮುಕ್ ಯೆಂಗಲೈ ಮತಂ ಅದುದ ನುಪಿ ಅದುಗೆ ಹಕ್ಸಾಂಗದಗಿ ಈ ತಪ್ ತಪ್ ತಾರಕಿ ಮದು ಉಬದ ಮಖೋಯ್ ಲೋಯ್ನ ತು ಚುಂಕಿಬ ಖಂಗೌದೆ ಅದುಗ ನುಪಿ ಅದುಗೆ ಮೌಂಗ್ ಅದುದ ಥಾನಿಲ್ ಅಮದಿ ಥೋಮಾಸ್ ಕಾ ರೋಷನ್ ರೊನಾಲ್ಡೆ ಮಮಾಯ್ದು ನಾಕಂದ ಸಟ್ ಸಟ್ ಲೈಥೋಕ್ತುನ ಲೈಕ್ರೆ ಮತಂ ಅದುದ
Trinity na hanglaki. Nahakanano. Banglo asigi manungda nathanda karam leiramliba. Nupi adu makhoigi mitbangdagi adumak mangkre. Matau adu ubada makhoidi mangga chap manare. Mangda phawba asigumba mawong asidi amukta phong mangkidre. Ukidre. Aduga taibang asida kari matauno khanduna makhoi loina yamna kinarami. Asumna ka aduda makhoi loina leire. Wakal khalasu khanpham khangdre. Haujik makhoina pamlibasi banglo asigi manungdagi thokiba asi khaktani. Adubo thokadawribasi karamnano sini makhoina khaliba. Adubo awaba wakal mayam adugi marakta amuka sukhalai. Karigumba makhoina mafam asidagi thoglakpa taragasu amuk hana lam koiba chataroi haina. Adubo khanjaba khaktani wakal mana. Leiri haujiksu hakchang polang madi banglo asigi manungda wakal na mapan thoktuna chatningba mafam chatlurabasu yawningba mafam yaururabasu wakal magi tung inaduna thanggadoriba hakchang polang asida paliba ikhong ani sidi chekpal khara kaisum sangda leibagum leiri. Banglo asigi manungda bandi amagum kanada su laluba tawdana. Asumna namit aduma sawkre. Haujikti makhoi loina soktare. Numit nini humni sak sarak tabagi wabaga kibaga wakal pothapong khangdabane mapang phangnaduna sidi haiba khakta ngaire. Madugi nong ngalakpada thaneldu ka adugi kachin oirapna sor chawhon honduna mathabakta makhutu thamlaga yamna waba khonjelda machanupa Ronald bu kauraklami. Ronald amadi Rosan su taraduna leiramliba thanelgi fibam adu ubada yamna pakatna sat sinduna makhoi anina thanel bu ngablega phangalami. Aduga Ronaldo yamna pakatna hangai. Father kaidawrabage se sordu phajana chaningtana mukta holo. Matam aduda thanelgi manakta Thomas amadi Trinity Anju Anjita loina chensilaktuna ikoi koina phamlare. Thaneldo warabsuwana magi mathabakta thamliba makut adu tingthoktuna masasingi makut adu paira o haibagi ingit piraklami. Matam aduda mama kainabagi nungaifam khangdan leiribe Anju Anjita anidu makhoigi makutu mapata pairaga pirangna chotlaba maithong aduna nunghiklaba khonjel hanglai. Father nang kari tawrabage se sorse chaningtana mukta holo. Ronald su kaplibani. Adubo nupa oibagi haunasa nungaitaba pumba phajinduna mapagi makutuda masu sejet paisinduna mapabu haipet kolaga lukthaduna leiri. Thaneldu wadu matat tawraga asum harai. Papagi Ronald papa sorhon ware. Aduna aina laibak thikrabasu nang nachanupi ani se section senaraugo. Matam aduda Anju Anjita anidu mangak sat hairaga madu yaroi haibagi mawongda hik kablai. Ronald sukangi madudi magi mapa thanel si sor phungatpagi laina ama sagon adun hingba misak amani. Yumda leiba oirabadi mana adumna tawrakpa matamda hospital satuna oxygen thajenduna thamkibani. Adubo mafam asidadi kadaidagi oxygen laurugani. Aduna makhoigi mapa thanel si mafam asida aroibi yahip tan khirgani haiba. Aduna masu mapabu chejet kon sinduna kaplei. Thanel du Trinity amadi mahaki chanaraba marup Thomas ta yenglaga lat tawba khonjelda amuk makha taraki. Aigi nungsiraba marup Thomas ngasidi aigi aroiba matam lakle. Aduna aina aroiba sor khondringai mikup asida aiki maraibek thiaugadoriba mama kaina kibaki maina chaktuna lehoriba isa ahumse mapa ai kaina kibagi awabado phangandana marup nangna nawyok nakolauko aduga isal ibema Trinity nangnasu aiki isa singase nangi siyom nungdagi tarakkiba nasa singni khalaga mama ama oibagi thawdang ado lawira uko. Matam aduda Trinity amadi Thomas su kapladun hairi. Aibu thajabiyo maro. Aina isa singbu soidana awad apal hendana makhoina matik chaba mi amamam oidri phawba nawyok nakon gani. Ngasi aina
ꯃꯔꯨꯞꯀꯤ ꯀꯣꯛꯊꯛ ꯑꯁꯤꯗ ꯕꯤꯟꯗꯨ ꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯦ ꯊꯥꯡꯒꯠꯇꯨꯅ ꯋꯥꯁꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯃꯥꯁꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇ꯭ꯔꯤꯅꯤꯇꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯊꯥꯅꯦꯜꯒꯤ ꯀꯣꯛꯊꯛꯇꯨꯗ ꯊꯝꯂꯒ ꯋꯥꯁꯛꯈ꯭ꯔꯦ꯫ ꯑꯟꯖꯨ ꯑꯟꯖꯤꯇꯥ ꯑꯅꯤꯗꯨ ꯃꯄꯥꯒꯤ ꯃꯊꯕꯥꯛꯇꯨꯗ ꯍꯩꯔꯞ ꯉꯥꯊꯔꯒ ꯄꯄꯥ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯍꯤꯛ ꯍꯤꯛ ꯀꯞꯆꯔꯤ꯫ ꯊꯥꯅꯦꯜꯁꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡꯅ ꯏꯍꯧꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯀꯞꯀꯅꯨ ꯍꯥꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯥꯅꯦꯜꯗꯨ ꯁꯣꯔ ꯈꯥꯡꯐꯨꯟ ꯐꯨꯟꯖꯤꯜꯂꯛꯈꯤꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯖꯈꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯋꯥꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯅꯅꯕ ꯃꯈꯨꯠ ꯃꯁꯥ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯈꯥꯡꯕꯗꯨ ꯎꯕꯗ ꯑꯟꯖꯨ ꯑꯟꯖꯤꯇꯥ ꯑꯅꯤꯗꯨ ꯌꯦꯡꯕ ꯉꯝꯖꯗ ꯊꯣꯃꯥꯁꯀꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯂꯒ ꯍꯥꯏꯔꯛꯈꯤ, ꯑꯪꯀꯜ ꯊꯣꯃꯥꯁ, ꯐꯥꯗꯔꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯃꯥꯁꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯂꯨꯞꯊꯗꯨꯅ ꯂꯦꯞꯂꯤ꯫ ꯔꯣꯅꯥꯜꯁꯨ ꯃꯄꯥꯕꯨ ꯀꯧꯔꯗꯨꯅ ꯎꯄꯥꯏꯗꯤ ꯂꯩꯇ ꯀꯞꯂꯒ ꯋꯥꯅ ꯈꯥꯡꯂꯤꯕ ꯃꯄꯥꯕꯨ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯏꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯊꯥꯅꯦꯜꯗꯨ ꯀꯥꯎꯕ ꯊꯤꯟꯕ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯃꯁꯥꯗꯨ ꯆꯞ ꯇꯤꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯨꯗꯨ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯂꯝꯃꯤ, ꯐꯥꯗꯔ꯫ ꯑꯗꯨꯕꯨ ꯊꯥꯅꯦꯜꯗꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯐꯝꯂꯒ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯂꯝꯃꯤ, ꯐꯥꯗꯔ꯫ ꯍꯟꯗꯛꯇꯤ ꯑꯟꯖꯨꯗꯨ ꯃꯄꯥꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯒ ꯇꯧꯐꯝ ꯈꯪꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯇꯨꯅ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯟꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯃꯥꯁꯅ ꯑꯟꯖꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯔꯒ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯟꯖꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯑꯗꯨ ꯐꯥꯖꯤꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯗꯨ ꯂꯣꯏꯅ ꯀꯞꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯟꯖꯤꯇꯥꯗꯨ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ, ꯐꯥꯗꯔ, ꯃꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪꯁꯤꯗ ꯂꯥꯛꯀꯟꯕꯤꯈꯤꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯈꯣꯏ ꯈꯛꯇꯪ ꯊꯝꯕꯤꯔꯝꯂꯒ ꯅꯈꯣꯏ ꯆꯠꯂꯕ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏ ꯀꯅꯥꯗ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯑꯣꯏꯅꯒꯅꯤ? ꯅꯈꯣꯏ ꯌꯥꯝ ꯐꯠꯇꯦ, ꯅꯈꯣꯏꯗꯤ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯑꯟꯖꯤꯇꯥꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯇꯥꯏꯅꯐꯝ ꯈꯪꯗ ꯑꯁꯤꯕ ꯃꯄꯥꯕꯨ ꯌꯦꯡꯂꯒ ꯅꯤꯡꯉꯝꯗꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯅ ꯀꯨꯝꯒꯤ ꯅꯣꯡꯍꯧꯒꯨꯝ ꯍꯩꯊꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯗꯨ ꯊꯥꯅꯦꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯊꯝꯂꯒ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯊꯣꯃꯥꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯪꯀꯜꯒꯤ ꯔꯣꯅꯥꯜ, ꯄꯄꯥꯒꯤ ꯔꯣꯁꯟ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯊꯣꯡ ꯑꯁꯤ ꯀꯧꯈꯥꯏꯔꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯕ ꯇꯧꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯅꯪꯒꯅꯤ꯫ ꯊꯣꯃꯥꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯣꯁꯟ ꯑꯃꯗꯤ ꯔꯣꯅꯥꯜ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯔꯒ ꯅꯠꯇ꯭ꯔꯒ ꯀꯧꯈꯥꯏꯔꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯅꯕ ꯇꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯉꯝꯂꯨꯒꯅꯤ? ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅ ꯆꯦꯛꯁꯤꯟꯅ ꯁꯥꯗꯨꯅ ꯊꯝꯂꯝꯕ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯀꯧꯈꯥꯏꯕ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯗꯨꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯉꯪꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯀꯅꯥꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯃꯤꯒ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯅꯤ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯟꯖꯨ ꯑꯃꯗꯤ ꯑꯟꯖꯤꯇꯥ ꯑꯅꯤꯁꯨ ꯇ꯭ꯔꯤꯅꯤꯇꯤꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯥꯜꯅ ꯀꯥ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯣꯠꯍꯤꯡ ꯊꯥꯡꯂꯝꯂꯕ ꯊꯥꯡꯁꯥꯡ ꯑꯃ ꯇꯥꯞ ꯄꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯗ ꯂꯪꯉꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯊꯣꯛꯅꯕꯗꯤ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯄꯥꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯗꯨ ꯍꯥꯡꯕ ꯌꯥꯅꯕꯒꯤ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯒ ꯇ꯭ꯔꯤꯅꯤꯇꯤ ꯑꯃꯗꯤ ꯊꯣꯃꯥꯁ, ꯑꯟꯖꯨ, ꯑꯟꯖꯤꯇꯥ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯧꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯔꯣꯅꯥꯜ ꯑꯃꯗꯤ ꯔꯣꯁꯟꯁꯨ ꯍꯨꯃꯥꯡꯒ ꯀꯥꯡꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯌꯥꯔꯕꯗꯤ ꯐꯩ꯫ ꯌꯥꯗ꯭ꯔꯒꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯒꯦ ꯈꯟꯕꯗ ꯃꯈꯣꯏ ꯑꯅꯤꯗ ꯅꯠꯇꯅ ꯑꯟꯖꯨ ꯑꯟꯖꯤꯇꯥꯁꯨ ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯨ ꯄꯥꯈꯠꯄꯒꯤ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨ ꯐꯥꯎꯕ ꯆꯥꯅꯤꯡ ꯇꯥꯗ꯭ꯔꯦ꯫ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯌꯥꯍꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯏꯁꯣꯔꯇꯕꯨ ꯃꯕꯨꯛꯅꯤꯡꯗ ꯈꯨꯔꯨꯝꯖꯔꯤ꯫
ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯊꯕꯥꯛꯇ ꯊꯤꯜꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯊꯪꯒꯤ ꯄꯥꯔꯠ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ꯫